LOC paring the ceasefire Thugaiduna Pakistan Nongmei Kapsillakhre Jammu and Kashmir the Changshilakna Bohonarakpa Pakistan ki terrorist threat BSF ki Kangbu Nongmeina Kaptuna Hatkhre Bharat amasung Pakistan laibak anigi marakta ungkhanabagi thak wangkhalakle ngarang ahingsu Jammu and Kashmir Pakistan ga lonaba line of control LOC gi athingba thugairaga India da sangshina bohonarakpa Pakistan ki terrorist threat Border Security Force BSF ki Kangbu na Jammu and Kashmir gi Sambal district Nongmeina Kaptuna Hatkhre haire Pakistan की LOC परिंग द थमलिबा ceasefire की अथिंग थुगाइदुना नोंगमई राउंड कया मरुम काप्सिलखरे अदुबु भारत की लानमीना सबसाना खुद हंदुना ngakthoki haire masida natana Pakistan भारत की अवांग अमसुंग नोंगसुप की परिंग नकनना लैबा इंडिया की सर सिंग द ड्रोन अमसुंग मिसाइल सिजनदुना हौखिबा हिंग द अटैक चथरकपद भारत की लानमी सिंग ngakthoktuna mai पाहनखिद्रे हाइरे अमरोम द जम्मू एंड कश्मीर की लाइन ऑफ कंट्रोल दसु पाकिस्तान लानमीना ceasefire थुगाइदुना अतत अखाम लेतना नोंगमई काप्सिलखे मधुदा इंडियन आर्मी न खुद हंदुना पाकिस्तान की लानमी सिंग तकथोकी हाइरे मसीदा नतना जम्मू एंड कश्मीर की पठानकोट अमदे उधमपुर दसु पाकिस्तान लानमी न लांदारकना बोहनबदा भारत की लानमी सिंग न माई पाहनखिदे हाइरे लैबाक असगी निंगतंबा अमदे अपुनबगी सकतम कायहंदनबा भारत लानमी न सबसाना थौदांग लौदुना पाकिस्तान सिंगनरकपसिंग माइथिबा पीगनी हाइना भारत की लानमी की मकोक थोंगबसिंग की माइकेदगी फोंगदोखरे अमरोमदा पंजाब की पठानकोट जलांधार अमसुंग अमृतसर दहौखिबा हिंग पाकिस्तान लानमीना लांदारकपदा भारत की लानमीना ngakthokhre मखाताना पंजाब की बथिंदा की सरुक्ता भारत अमसुंग पाकिस्तान लानमी अनिगी मरक्ता उंखनबगी चांग हेना हेंगलकले ओइरगलिबा फिबम असि येंगलगा यूनियन होम मिनिस्टर अमित शाह ना BSF की डायरेक्टर जनरल उनदुना हौजिक ओइरिबा ngamkhai paring की फिबम असि येंगसिनख्रे अमित शाह ना एयरपोर्ट सिक्योरिटी की मतंगदसु CICF की डायरेक्टर जनरल सु उनदुना वारी सानदुना ngak senbagi thabak chapchana khangankhre haire Chairaksidang ngarang numidang Jammu and Kashmir ge nongsup thangba maikaidasu Pakistan masing yamlaba drone sing paisilakhe adubu India gi air defense system na ngakthoktuna makhoi gi attack adu mai paankhide hauji Pakistan gi attack ngakthognaba Surdasan Chakra kauba air defense chamri ro mathau tawre Pakistan makha na attack chatharakpa yabagi thajaba leibadagi lokholakpa section thawrangi thabak ama oina Rajasthan gi Kishangarh airport Punjab ki Ludhiana airport amasung Himachal Pradesh ki Buntar airport thingjenkhre Delhi airport ti mahausaagumna plane paithok paisin tawri haire amaromda Bharat amasung Pakistan anigi ngamkhai paringda leiba Rajasthan ki saruksingda Pakistan attack chatharakpa yabagi chingnaba leibadagi Rajasthan government ngamkhai paringda leiriba district singda numidangi matamda mai muthatpa government ki karmachari sing suti lawba yadaba school college sing suti thadokre Chairaksidda Gujarat ki Gandhinagar da leiba state emergency office da awang mathaki mifamama state authority na pangthoktuna section thawrangi thabak laukhana bahona khre haire defense minister Rajnath na security review tawkhre Pakistan na makhoi gi war plane ani India na Kapthakhre Haiba Yajakhre Indian force na operation sindur chathaduna Pakistan amasung POK da leiba terrorist camp mapan thugaiduna terrorist kaya hatkhre ba thodok matung hauzik oiriba security scenario asiga mari leinana ngasi Union Defense Minister Rajnath na chair lauduna Army, Navy amasung Air Force ki makok thongba officer singa loinana review tawkhre maraksida Pakistan na makhoi gi war plane ani India na Kapthakhre haiba masana yajakhibaga loinana Pakistan ki pilot ama Indian Force na fare haire CDS General Anil Chauhan Army Chief General Upendra Dwivedi Navy Chief Admiral Dinesh K Tripathi Indian Air Force ki Air Chief Marshal AP Singh yauna ngasi New Delhi ki South Block ta sathagiba review meeting aduda hauzik oiriba national security ki scenario asi review tawkhe Chandigarh dana ngasi ayuk anganbada Pakistan ki maikei dagi Air Force station singi akoibada aerial attack satharakpa yai haibagi air warning ama receive tawbadagi air red siren khongkhe marak asida Pakistan army ki maikei dagi makhoi gi war plane ZF-17 ani India ki Jammu Kashmir da leiba military installation singda target tawna bohonabada Indian Air Force na Kapthakhre haiba masana yajakhre ISPR gi Major General Ahmad Sharif Chowdhury na media da phongdokhibada leibak adugi ZF-17 war plane ani active duty tawringai da kaikhiba adugi damakta nungaitaba phongdokle lan asi eastern corridor da yamna kanna chathare civilian infrastructure kaya amasu amanga ta thokle Pakistan gi maikei dagi leibak ani gi marakta lan thoknaba pamde leiriba wathok asi dialogue chathaduna waroisin ama purakna bohonaba pami haikhe Maraksida Rajasthan Jaisalmer da Indian Force na Kapthakhre Pakistan ki war plane ani adugi marakta pilot amade hingna fare haire